ꯅꯪꯕꯨꯒꯤꯗꯃꯛꯇ SS Entertainment na puduna lakjari Ningol Khonjel. Ningol Khonjel first round da adombu taramna okjari. Tinjariba contest asi miyamgi amadi masa da talent leirabi singbu pungning thagatchaba oina supnatagi entertainment oina bagidamakta sinjabani. Mathangda contestant number 215 Memicha Lairikyengbam from Kongba Nongthombam Leikai. Contestant asigi oina voting count taunabagidamakta WINMEM haina comment pibiramduna sheishakpi asibu pungning thagatpiyu haizari. Memicha Lairikyengbam leifamna Kongba Nongthombam Leikai. Nangbu asum ningsingduna leire mikup ama nangbu kauge ngamde lamdam kaida chatlaga aibu lamdam kaida chatlaga aibu potha sige mikup amatang nangbu asum ningsingduna leire mikup ama nangbu kauge ngamde ahingdo karamna hauki khanghaude manglando asumna kaikhini khalude ahingdo karamna hauki khanghaude manglando asumna kaikhini khalude asumna asum lenba tare aigi pukning aigi wakhal mafang khangde aidi pung on ole nangbu asum ningsingduna leire mikup ama nangbu kauge ngamde khanglage ninglui awabase khangbagi pangal sheishakpi asigi oina eikhoidi semjariba code asida comment amamamta pibiramduna vote asi thadabiramu masa da leiriba talent asibu pungning thogatpibo oina share amamamta tawbiramu video asibu share tawba kaubiganu pumnama pukhurumjari.